Hello guys, welcome back to my YouTube channel. Ma'am, Manipur Technical YouTube channel ni kaya kita ram nukchari. Ay gaming Robinson marang them. Ma'am, ngasi na po doon laksa video si mamang video so ina hayo ko. Elan mo sa Twitter yan na tawsin. Ato na ngasi na po laksa video si elan mo sa Twitter yan video ni ko. Ato na elan mo sa da karam na video siya nga na si am line na taksa ke. Ma'am, aduga khangdaba sino khangdaba yaw ka taraga so comment da hayo. Ay dum taksa ke. Video jauh dengan demi ambil kayak montaj jauh gitu. Aigi channel si like, share, and subscribe to shinbira mo nyamna. Aluga aigi video si yeng lama tungda aroi bada nyamna kana ba phangya ba tagadi comment on tam tobira mo. Aluga makhata ba kai video sembiro ge habiro habiro sembira ke adu tagadi nyam video jauh si. Play Store da changbiro ba. Aduga sida align mo sanena search tobiro. Aduga install to shinbiro ba. Aiga si XML si link ja. Aigi description tab charang ge ba ko. Click tawbiyo ba ko description dagi to click tawrakanda sigi film sida laani ba ko download tawra matungda aduga si mathaki 3 dot leja sida click tawsinbiro ba aduga si makhagi send a copy tharija sida click tawsinbiro ba adui matungda alignment aigi si thole ko sana alignment thorokani aduda click tawsinbiro ba di file si alignment import tawsinjani ko Jadi hauji alignment nong chalas alignment changli ko aduga sigi nakanda project an yarja project sida click tawsin biyo ba aduga si makha da lere ko ainu ji hapchin gi bado thanung da chena console laga haina hari baji xml maming do ne ba ko sida click tawsin biro aduga sida lere ko adu akona xml lawu matam da ko isai yawrawai ba akoina isai ji kamana lawgani habi targadi akoina XML lawriba magi video do adudagi lawgadine ba adu akoina apps amadi sina ba tare ba isai ji download tawna ba aigoina di snaptube sijana jaiba ado adong gi atopa isai download tawna ba video download tawna ba apps yoram ba yai ba bitmap kaina yam laidana adugumba ado aigoina di snaptube sina jaiba yamna sunu ngai bi snaptube se akoi google da changlaga snaptube apk ra dum phanga bane ba adu changa download tawsinbiyo aduga isai jide hujiki xml isai ja sidai gi youtube tagi oina download tawbiro ba haidi aina hana upload tawjagi ba ko sota changbiro aduga video je sida laire ba ko sida click tawsinbiro ba aduga si makhagi share yawja share ta click tawsinbiro mani indiro ba aduga sida yawp na ta ga di 3 dollar sida click tawsinbiro ba aduga sida share tawna ba yawre ko sida snaptube sida changbiro aduga sida thore ba nangna video download taninga sare sai tawninga sare ba adu ai di sai tawsilage ba aduga video amaga download tawsilage ba ko haidi video dagi karamni sai hapkane habaja si matang jai takjage ba xml du sida lere ko aduga ko ni sai hapa matamda sana marakta thamaga isai add tawbigano ba maramdi haidi marakta thamliba sidigi sai je haugi de maningom chakidune ba aduna yaai kai isai je sana koi kenoja mamang sida khoi fast hobom ji thambiro ba aduga isai ya hapchin biyo ba ngoi sida plus ki sign guma ma leja sida click tawsin biro ba aduga akoina audio hapkadeni na audio sida click tawsin biro aduga akoina si khoi last maningom da yawdine ba ko isai ja akoina si download taro kibada aduna inbiro khoi last ke sida leire ko sida click tawsin biro adu hauji sai yawre ba thar yenga ko hoi ji sai hapkhre ba ko aduga hoi audio na tabida yadi hoi short video gumba status gumba dagi karamni sai hapsin ngana ba si matang jong ai takjar ke ba sigi sai je delete tawjarage ba ko aduga sigi plus sign ji dong click tawbiro aduga media ji jangbiro ba hojike na download tawra ki bijai do sida lejare ba ko sije add tawsilani ba si mathaki plus sign ma leja plus kumba sign ja sida add nambiro ba aduga add tawrani akoina add tawreba status ya sida click tawsinbiro aduga si mathaki 3 dot leja sida click taw matamda sida extract audio sida click tawbiro ba aduga magi video ji akoina delete tawbiro ba
ꯑꯩꯈꯣꯏ ꯑꯧꯗꯤꯑꯣ ꯌꯥꯎꯔ ꯂꯩꯍꯧꯔꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯩꯅꯣ ꯐꯣꯇꯣ ꯍꯥꯞꯆꯤꯜꯂꯁꯦꯕ ꯑꯩꯈꯣꯏ ꯁꯤꯗ IMG JPG ꯍꯥꯏꯁꯦ ꯈ꯭ꯋꯥꯏ ꯂꯥꯁꯇ JPG ꯌꯥꯎꯔꯤꯁꯦ ꯁꯤꯁꯦ ꯀꯩꯅꯣꯅꯦꯕ ꯑꯩꯈꯣꯏꯅ ꯐꯣꯇꯣ ꯍꯥꯞꯅꯕ ꯃꯐꯝꯅꯦꯕ ꯏꯃꯦꯖꯀꯤ ꯂꯩꯔꯤꯁꯦ ꯁꯤꯗ ꯏꯃꯦꯖꯀꯤ ꯂꯩꯔꯤꯁꯦ ꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯁꯤꯟꯕꯤꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤꯗ ꯀꯂꯔ ꯑꯦꯟ ꯐꯤꯜ ꯍꯥꯏꯅ ꯌꯥꯎꯔꯤꯁꯦ sida klik tꯧꯕꯤꯔꯣꯕ ꯑꯗꯨꯒ media not found sida ꯑꯃꯨꯛꯀ click ꯇꯧꯁꯤꯟꯕꯤꯔꯣ ꯑꯗꯨꯒꯤ ꯑꯩꯁꯦ ꯍꯥꯞꯆꯤꯜꯂꯦꯀꯣ ꯅꯪꯅ ꯍꯥꯞꯅꯤꯡꯕ ꯐꯣꯇꯣ ꯅꯪꯅ ꯈꯜꯂꯒ ꯍꯥꯞꯄꯤꯌꯨꯕ ꯑꯗꯨꯒꯤ ꯃꯇꯨꯡ back ꯆꯠꯂꯁꯦꯕꯀꯣ ꯑꯗꯨꯒ ꯁꯤꯒꯤ group 2 ꯁꯦ ꯁꯤꯁꯨ ꯐꯣꯇꯣꯅꯦꯕ ꯑꯗꯨꯅ group 2 ꯁꯤꯗ click ꯇꯧꯕꯤꯔꯣ ꯑꯗꯨꯒ group 2 ꯒꯤ ꯑꯣꯏꯅꯗꯤ ꯃꯥꯗꯤ group ꯑꯣꯏꯅ ꯂꯩꯕꯅꯤꯅꯀꯣ edit group ꯁꯤ ꯆꯪꯕꯤꯔꯣꯕ ꯑꯗꯨꯒ ꯁꯤꯗ ꯐꯣꯇꯣ ꯍꯥꯞꯐꯝ ꯌꯥꯎꯔꯦꯀꯣ ꯐꯣꯇꯣꯁꯤꯡꯁꯦ ꯃꯊꯪ ꯃꯊꯪ ꯂꯣꯏ ꯍꯥꯞꯆꯤꯟꯕꯤꯔꯣ ꯑꯩꯈꯣꯏꯁꯦ ꯐꯣꯇꯣ ꯍꯥꯞꯆꯤꯟꯕ ꯂꯣꯏꯔꯦꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ back ꯆꯠꯂꯁꯦꯕ back ꯆꯠꯄꯤꯔꯣꯀꯣ ꯁꯤ back ꯊꯣꯛꯑꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯦ ꯊꯥꯔꯒ ꯌꯦꯡꯉꯁꯤꯕ ꯀꯟꯅ ꯚꯤꯗꯤꯑꯣ ꯊꯥꯔꯒ ꯌꯦꯡꯉꯒ ꯃꯔꯛꯇ ꯐꯣꯇꯣ ꯁꯣꯏꯕ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯗ꯭ꯔꯥ ꯆꯦꯛ ꯇꯧꯕꯤꯌꯣꯕ ꯍꯥꯏꯗꯤ ꯅꯪꯅ ꯍꯥꯞꯄ ꯐꯣꯇꯣꯗ ꯑꯣꯟꯅꯕ ꯌꯥꯎꯕꯅꯦꯕꯀꯣ ꯑꯣꯟꯅꯔꯝꯕ ꯑꯗꯣ ꯑꯣꯟꯅꯗꯅꯉꯥꯏ ꯆꯦꯛ ꯇꯧꯕꯤꯌꯨ ꯁꯤ ꯍꯥꯞꯄ ꯂꯣꯏꯔꯦꯀꯣ ꯑꯗꯨꯒ ꯁꯤ ꯃꯊꯛꯀꯤꯁꯤꯗ group 1 ꯍꯥꯏꯅ ꯌꯥꯎꯔꯤꯁꯦ ꯁꯤꯗ ꯑꯩꯒꯤ ꯃꯤꯡ ꯅꯪ creation ꯇꯧꯔꯤꯕ ꯁꯦꯝꯃꯤꯕ ꯃꯤꯗꯣ ꯑꯗꯨꯒꯤ ꯃꯤꯡ ꯊꯣꯛꯏꯅꯦꯕ ꯑꯗꯨ ꯃꯈꯥꯒꯤ edit group ꯁꯤ ꯆꯪꯕꯤꯔꯣꯕ ꯑꯗꯨꯒ ꯁꯤꯗ ꯔꯣꯕꯤꯟꯁꯟ ꯃꯣꯏꯔꯥꯡꯊꯦꯝ ꯍꯥꯏꯅ ꯂꯩꯔꯤꯁꯦ ꯅꯪꯒꯤ ꯃꯤꯡ ꯍꯥꯞꯅꯤꯡ ꯇꯥꯔꯒꯗꯤ ꯅꯪ ꯃꯤꯡ ꯍꯥꯞꯄꯤꯔꯣ ꯑꯗꯨꯒ ꯅꯝꯕꯔꯒꯤꯁꯨ ꯍꯥꯞꯐꯝ ꯌꯥꯎꯔꯤꯁꯦ ꯁꯤꯗ ꯍꯥꯞꯄꯤꯔꯣꯕ ꯑꯗꯨꯒ ꯃꯈꯥꯒꯤ circle 1 ꯍꯥꯏꯅ ꯌꯥꯎꯔꯤꯁꯦ ꯁꯤꯗ ꯆꯪꯕꯤꯔꯣ ꯑꯗꯨꯒ color and fill ꯍꯥꯏꯅ ꯌꯥꯎꯔꯤꯁꯤꯗ ꯑꯃꯨꯛꯀ click ꯇꯧꯁꯤꯟꯕꯤꯔꯣꯕ ꯑꯗꯨꯒ media not found ꯍꯥꯏꯅ ꯑꯃ ꯌꯥꯎꯔꯦꯗꯅ ꯁꯤꯗ click ꯇꯧꯁꯤꯟꯕꯤꯔꯣ ꯑꯗꯨꯒ ꯐꯣꯇꯣ ꯍꯥꯞꯆꯤꯟꯕꯤꯔꯣꯕ ꯑꯗꯨꯒ back ꯆꯠꯂꯁꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯣꯏꯔꯦꯀꯣ ꯑꯗꯨꯒ ꯀꯩꯅꯣꯃ ꯍꯥꯏꯖꯍꯧꯒꯦꯕꯀꯣ ꯀꯩꯒꯨꯝꯕ ꯑꯃ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯒ꯭ꯔꯨꯞ ꯑꯣꯏꯅ ꯂꯩꯔꯝꯕ ꯄꯣꯠꯁꯦ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯄ ꯌꯥꯝ ꯌꯥꯎꯋꯦꯕ ꯀꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯅ ꯁꯤꯗ 28.19 ꯁꯦꯀꯦꯟ ꯁꯥꯡꯒꯗꯕ ꯚꯤꯗꯤꯑꯣꯁꯦ ꯃꯥꯅ ꯁꯤꯗ 24.19 ꯁꯦꯀꯦꯟꯗ ꯇꯦꯟꯁꯤꯟꯈ꯭ꯔꯦꯕ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯁꯣꯜꯕ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯃꯊꯛꯀꯤ ꯑꯦꯔో ꯌꯥꯎꯔꯤꯁꯦ ꯁꯤꯗ back ꯍꯟꯕꯤꯔꯣꯕ ꯁꯤꯅ back ꯑꯦꯔꯣꯅꯦꯕ मागी ग्रुप की कनो लेजा सी सांगदोरक्त्रि बाबा बेग हनबिरोबा अगोजे फोटो हापचिल्ले अदुगा फोटो हापचिल्ले को अदुगा जी ग्रुप 2 जा सी फोटो हाफमनेबा अदुगा न ग्रुप की फोटो हापके तारगदि सी मथक्की 3 डॉट जा सीदा नंबिरोबा अदुगा अनग्रुप तौबिरोबा अदुगा अनग्रुप तौरगा फोटो जापियोबा हादि अनग्रुप तौद्रगदिने मागी ग्रुप की मागी सांगंबा लेंगजे अखोइना 10 सेकंड सांगम तारगा जो 5 सेकंड हंदरकनिबा अदुना प्रॉब्लम अम थेबा अदुना मरम ओरगा सी क्लिक तौसिनबिरो अदुगा फोटो सिंगि लोइन हापचिनबिरो अदुजी वीडियो जे लोरबेना एक्सपोर्ट तौसजेबा सी मथक्की सेटिंग साइन लेजा सी नकन गिसिदा क्लिक तौबिरोबा अदुगा सिदा वना वीडियो की नंगी नंना क्याम चाहनिंबा क्याम केबी सिदा लोइ लेरेको 180 दा तौरगे अदुगा सी वीडियो जे नका क्लिक तौसिला सिदा एमबी लोइ साना याइबको सिदम एमबी जी यानखे 4 की मथा दुम थंबियोबा सेंगनबा अदि एक्सप्लोर दा क्लिक तौसिनबिरो अदुगा एक्सप्लोर एनीवे सिदम क्लिक तौसिनबिरो सी जे लाक्तबिदा एक्सप्लोर दुम तौबिरो साउनी लाक्तारगदि सी क्लिक तौसिनबिरोबा होजि एक्सप्लोर तौबो लोसिलेको तारे वीडियो जो येंगजेबा ngसाइदि चपखिदना होजिना चपरा चपत्रा सेंगबा सेंगदबदो काइन तौबि येंगजेबा
또ꯉꯁꯥꯏꯋꯥꯏꯒꯤ ꯚꯤꯗꯤꯑꯣꯗꯤꯀꯣ ꯑꯩꯈꯣꯏꯅ ꯏꯗꯤꯠ ꯇꯧꯔꯤꯉꯩ ꯃꯇꯝꯗꯗꯤ ꯃꯔꯛꯇ ꯆꯠꯄꯒꯨꯝꯕ ꯚꯤꯗꯤꯑꯣꯗꯤ ꯁꯦꯡꯗꯕꯒꯨꯝꯕ ꯌꯥꯝ ꯇꯧꯈꯤꯗꯅ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯇꯧꯔꯛꯑꯔꯣꯏꯕ ꯍꯥꯏꯗꯤ ꯑꯦꯛꯁꯄꯣꯔꯠ ꯇꯧꯕ ꯃꯇꯝꯁꯤꯗꯗꯤ ꯆꯞ ꯆꯥꯅ ꯂꯥꯛꯑꯅꯤꯕꯀꯣ ꯆꯥꯔꯗꯤ ꯁꯦꯞ ꯇꯧꯁꯤꯟꯕꯤꯔꯣ ꯑꯗꯨꯒ ꯑꯩꯅ ꯏꯗꯤꯠ ꯇꯧꯖꯔꯤꯁꯦ ꯁꯤꯗꯤ ꯌꯥꯝ ꯁꯤꯝꯄꯜꯅꯦꯕ ꯍꯥꯏꯗꯤꯀꯣ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯌꯨꯡꯅ ꯂꯩꯕ ꯚꯤꯗꯤꯑꯣꯁꯦ ꯁꯤꯗ ꯑꯗꯨꯝ ꯑꯌꯨꯡꯕ ꯐꯣꯇꯣ ꯍꯥꯞꯆꯤꯜꯂꯒ ꯏꯗꯤꯠ ꯇꯧꯕꯅꯦꯕ ꯑꯗꯨꯁꯨ ꯐꯣꯇꯣ ꯁꯥꯏꯖꯁꯤ ꯆꯞ ꯆꯥꯅꯕ ꯐꯣꯇꯣ ꯁꯥꯏꯖ ꯍꯥꯞꯄꯒ ꯏꯗꯤꯠ ꯇꯧꯔꯤꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣꯁꯦ ꯐꯩꯅ ꯂꯩꯔꯤꯕ ꯚꯤꯗꯤꯑꯣꯁꯦ ꯑꯩꯈꯣꯏ ꯑꯌꯨꯡꯕ ꯐꯣꯇꯣꯗ ꯀꯔꯝꯅ ꯍꯥꯞꯆꯤꯜꯂꯒ ꯁꯦꯝꯒꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯅꯤꯕ ꯇꯥꯛꯆꯒꯗꯣꯏꯁꯦ ꯍꯥꯏꯗꯤ ꯃꯃꯥꯡꯒꯤꯗꯗꯤ ꯑꯩꯈꯣꯏ ꯐꯣꯇꯣꯒꯤ ꯁꯥꯏꯖ ꯆꯞ ꯆꯥꯅ ꯂꯩꯕ ꯐꯣꯇꯣ ꯁꯥꯏꯖꯇꯨꯗ ꯑꯩꯈꯣꯏꯅ ꯐꯣꯇꯣꯗꯣ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯒ ꯅꯪ ꯀꯔꯤꯝ ꯆꯦꯟꯖ ꯂꯩꯇꯅ ꯑꯗꯨꯝ ꯌꯥꯕꯗ ꯁꯦꯝꯖꯕꯅꯤꯕ ꯌꯥꯝ ꯁꯤꯝꯄꯜ ꯑꯣꯏꯕ ꯑꯗꯨꯒ ꯍꯟꯗꯛꯀꯤꯁꯤꯅ ꯑꯩꯈꯣꯏ ꯐꯣꯇꯣꯅ ꯌꯨꯡꯉ ꯂꯩꯔꯒ ꯚꯤꯗꯤꯑꯣꯅ ꯄꯩꯕ ꯑꯗꯨꯒ ꯐꯣꯇꯣꯅ ꯑꯄꯩꯕꯤ ꯑꯣꯏꯔꯒ ꯚꯤꯗꯤꯑꯣꯅ ꯑꯌꯨꯡꯕꯤꯒꯤ ꯁꯥꯏꯖꯇ ꯂꯥꯛꯄ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝꯁꯤꯗꯒꯤ ꯁꯦꯝꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯅꯦꯕ ꯑꯩꯅ ꯍꯟꯗꯛ ꯁꯦꯝꯖꯒꯗꯣꯏꯁꯦ ꯑꯗꯨꯒ ꯅꯪꯅ ꯐꯣꯇꯣꯁꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯄꯩꯔꯒ ꯂꯩꯕꯁꯦ ꯁꯤꯗ ꯑꯣꯏꯔꯒꯁꯨ ꯀꯔꯤꯝ ꯀꯥꯏꯕ ꯂꯩꯇꯦꯕ ꯑꯩꯈꯣꯏ ꯐꯣꯇꯣ ꯍꯥꯞꯄ ꯀꯥꯟꯗ ꯁꯦꯞ ꯆꯥꯗꯕ ꯐꯣꯇꯣꯅ ꯄꯤꯛꯁꯤꯟꯕ ꯐꯣꯇꯣ ꯁꯥꯡꯗꯣꯛꯄꯒꯨꯝꯕ ꯌꯥꯝ ꯌꯥꯎꯋꯤꯗꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯀꯥꯟꯗ ꯌꯥꯎꯋꯦꯕ ꯑꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯀꯔꯝꯅ ꯁꯣꯜꯕ ꯇꯧꯒꯅꯤ ꯍꯥꯏꯕ ꯃꯇꯥꯡꯅꯦꯕ ꯑꯩꯈꯣꯏꯅ ꯃꯊꯛꯀꯤ ꯁꯦꯠꯇꯤꯡꯒꯤ ꯁꯥꯏꯟ ꯂꯩꯔꯤꯁꯦ ꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯁꯤꯟꯕꯤꯔꯣꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯃꯊꯛꯀꯤꯁꯤꯗ ꯄꯦꯟꯁꯤꯜ ꯁꯥꯏꯟ ꯂꯩꯔꯤꯁꯦ ꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯣꯕ ꯑꯗꯨꯒ ꯅꯪꯅ ꯅꯪꯒꯤ ꯒꯦꯂꯔꯤꯗ ꯆꯪꯕꯤꯔꯣꯕ ꯑꯗꯨꯒ ꯅꯪꯅ ꯍꯥꯞꯅꯤꯡꯉꯤꯕ ꯐꯣꯇꯣꯗꯣ ꯑꯗꯨꯗ ꯆꯪꯕꯤꯔꯣꯕ ꯑꯗꯨꯒ ꯃꯈꯥꯒꯤ 3 ꯗꯣꯠ ꯂꯩꯔꯤꯁꯦ ꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯣꯕ ꯑꯗꯨꯒ ꯃꯈꯥꯒꯤ ꯗꯤꯇꯦꯜꯁꯤꯗ ꯆꯪꯕꯤꯔꯣ ꯑꯗꯨꯒ ꯅꯪꯒꯤ ꯐꯣꯇꯣꯒꯤ ꯁꯥꯏꯖꯁꯤ ꯁꯤꯗ ꯌꯦꯡꯕꯤꯌꯣꯕ ꯏꯟꯐꯣꯒꯤ ꯃꯈꯥꯁꯤꯗ ꯊꯥꯔ ꯌꯦꯡꯉꯣ 21603238px ꯁꯤ ꯑꯣꯏꯗꯣꯏꯅꯦꯕ ꯁꯤꯒꯤ ꯑꯍꯧꯕꯗ 2160ꯁꯦ ꯁꯤꯒꯤ ꯃꯍꯨꯠꯇ 3160ꯅ ꯆꯥꯎꯔꯝꯕꯁꯨ ꯌꯥꯏ ꯄꯤꯛꯑꯝꯕꯁꯨ ꯌꯥꯏꯕ ꯑꯗꯨꯒ ꯁꯤꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯃꯁꯤꯡ ꯃꯔꯤꯁꯦ ꯁꯤꯒꯤ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯃꯁꯤꯡ ꯃꯔꯤꯁꯦ ꯁꯤꯒꯤ ꯑꯦꯂꯥꯏꯟ ꯃꯣꯁꯟꯒꯤꯁꯤꯗ ꯃꯦꯟꯁꯤꯟꯗꯣꯏꯅꯦꯕ ꯁꯤꯒꯤ ꯄꯦꯟꯁꯤꯜꯒꯤ ꯁꯥꯏꯟ ꯂꯩꯖꯦ ꯁꯤꯒꯤꯗ ꯃꯃꯥꯡꯗ ꯃꯁꯤꯡ ꯃꯔꯤ ꯃꯦꯟꯕ ꯂꯩꯖꯦ ꯃꯅꯤꯡꯗ ꯃꯁꯤꯡ ꯃꯔꯤ ꯃꯦꯟꯕ ꯂꯩꯖꯦ ꯁꯤꯗ ꯃꯃꯥꯡꯗ ꯃꯦꯟꯕ ꯃꯁꯤꯡ ꯃꯃꯥꯡꯗ ꯑꯗꯨꯝ ꯃꯦꯟꯗꯣꯏꯅꯤ ꯃꯅꯤꯡꯗ ꯃꯦꯟꯕ ꯃꯁꯤꯡ ꯃꯅꯤꯡꯗ ꯑꯗꯨꯝ ꯃꯦꯟꯗꯣꯏꯅꯦꯕ sida mentionediro hojiki masingdo hoji masingdo meleko melabina back chalaseba aduga ci yengajiko isaiga jamta shape chanadreba ci shape chananaba sembadune bani takcharakaduje koina image han sembajeba image ta click tobiro aduga mathaki 3 dot che click tawreda aduga fill composition area sida click tosinbiro janga khreko paju chapchana taagreba aduga mathangi image amuk sembiro sida click tobiro aduga hojiki tawribaduga chap manana mathang mathang loina tawbiro image singje hoji image sema loreba aduga mathangda image hapchinbiro ko hoji photo hapchinba loigreba ko aduga group 3 jidi music neba sigi edit tawbuside sida click tawsinbiro aduga makhagi corner jida move and transform yawse sida click tawsinbiro aduga sigi dadi sei thoktriba ko aduga sei join thogalaseba aduga sida chinga projeba ko nangna mayai mapa da thamningira kawai thamningina do aduga pije kha chawhan yaragana si makhagi sida ahum chubada leja sida click tawbiroba aduga somdinbiro chawhan ya taragana thara yengajeba ko sigi yare ko aduga sida koi muraga dag dag leja sigi sembal loidriba simuk sembal losinjeba ko green machu gi folder khar yaja sida koi muriba gumba leisingya sising jigineba sising jida click tawbiro aduga fill composition area da jangbiro ba atai sing jida loina tawbiro saina odo ji video je thaga mu yengaji ko aduga sida group ama leireba sijo sigi sei remix thoija
ꯁꯤ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯃꯃꯥꯡꯒꯤ ꯑꯗꯨꯃꯥꯏꯅ ꯁꯦꯝꯃꯁꯦꯕ ꯁꯤꯁꯨ ꯕꯦꯛ ꯆꯠꯂ ꯌꯦꯡꯉꯁꯤꯀꯣ ꯑꯗꯨꯒ ꯁꯤ ꯃꯔꯛꯀꯤꯁꯤꯗ ꯒ꯭ꯔꯤꯟꯒꯤ ꯑꯃ ꯂꯩꯍꯧꯔꯤꯁꯦ ꯁꯤꯗꯁꯨ ꯀ꯭ꯂꯤꯛ ꯇꯧꯁꯤꯟꯕꯤꯔꯣ ꯑꯗꯨꯒ ꯐꯤꯜ ꯀꯝꯄꯣꯖꯤꯁꯟ ꯑꯦꯔꯤꯌꯥꯗ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯕꯦꯛ ꯆꯠꯂꯁꯤꯀꯣ ꯁꯦꯝꯕ ꯂꯣꯏꯔ ꯃꯥꯜꯂꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯒ꯭ꯔꯨꯞꯁꯦ ꯁꯦꯞ ꯆꯥꯔꯝꯗ꯭ꯔꯦꯕꯀꯣ ꯒ꯭ꯔꯨꯞꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯐꯤꯜ ꯀꯝꯄꯣꯖꯤꯁꯟ ꯑꯦꯔꯤꯌꯥꯁꯤꯗ ꯆꯪꯕꯤꯔꯣꯕ ꯑꯗꯨꯒ ꯍꯟꯗꯛ ꯊꯥꯔ ꯌꯦꯡꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯍꯧꯖꯤꯛ ꯁꯦꯝꯕ ꯂꯣꯏꯔꯦꯕ ꯑꯗꯨꯅ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯔꯁꯦꯕ ꯁꯤ ꯁꯦꯠꯇꯤꯡꯒꯤ ꯅꯥꯀꯟꯗ ꯑꯦꯔꯣ ꯀꯥꯞꯄ ꯁꯥꯏꯟ ꯑꯃ ꯂꯩꯖꯦ ꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯁꯤꯟꯕꯤꯔꯣꯕ ꯑꯗꯨꯒ ꯅꯪ ꯁꯤꯗ ꯁꯥꯏꯖꯁꯤ ꯅꯪ ꯈꯟꯕꯤꯔꯣꯀꯣ 4K ꯌꯥꯎꯔꯤ ꯐꯨꯜ HD ꯌꯥꯎꯔꯤ HD ꯌꯥꯎꯔꯤꯀꯣ ꯑꯗꯨꯑꯣꯏꯗꯤ ꯐꯨꯜ HD ꯑꯗꯨꯝ ꯊꯝꯃꯒꯦꯕ 1080 ꯁꯤꯗ ꯑꯗꯨꯒ ꯅꯪ ꯁꯤꯗ ꯚꯤꯗꯤꯑꯣꯁꯤꯗ ꯅꯝꯃꯒ ꯅꯪ ꯁꯤꯗ MB ꯆꯥꯡ ꯂꯣꯏ ꯈꯟꯕ ꯌꯥꯔꯦꯕ ꯁꯤꯗ ꯈꯟꯕꯤꯔꯣꯀꯣ ꯑꯗꯨꯒ ꯑꯦꯛꯁꯄ꯭ꯂꯣꯔ ꯑꯦꯅꯤꯋꯦ ꯆꯪꯂꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯕ ꯃꯇꯝꯁꯤꯗ ꯅꯝꯕꯒ ꯁꯦꯝꯕꯒꯩꯒ ꯃꯇꯝ ꯌꯥꯝ ꯆꯪꯈ꯭ꯔꯦꯕ ꯑꯩꯉꯣꯟꯗ ꯑꯩꯅ ꯆꯦꯅꯦꯜ ꯃꯃꯤꯡꯁꯦ ꯐꯖꯕ ꯋꯥꯠꯂꯦꯅ ꯋꯥꯈꯟꯗ ꯈꯟꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯑꯩꯅ ꯅꯣꯕꯣꯂꯥꯟ ꯑꯣꯐꯤꯁꯤꯌꯦꯜ ꯍꯥꯏꯅ ꯊꯣꯟꯖꯔꯦꯕ ꯑꯗꯨꯅ ꯃꯌꯥꯝ ꯅꯣꯕꯣꯂꯥꯟ ꯑꯣꯐꯤꯁꯤꯌꯦꯜ ꯍꯥꯏꯅ ꯌꯨꯇ꯭ꯌꯨꯕꯇ ꯁꯔꯆ ꯇꯧꯕ ꯃꯇꯝꯗ ꯆꯦꯅꯦꯜ ꯑꯅꯤ ꯊꯣꯛꯄꯅꯦꯕ ꯆꯦꯅꯦꯜ ꯑꯅꯤꯁꯦ ꯅꯣꯕꯣꯂꯥꯟ ꯁꯣꯔꯠ ꯍꯥꯏꯕ ꯑꯃꯒ ꯁꯤꯅ ꯑꯩꯒꯤ ꯁꯦꯀꯦꯟ ꯆꯦꯅꯦꯜꯅꯦꯕ ꯑꯗꯨꯗꯅ ꯑꯩꯒꯤ ꯁꯣꯔꯠ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯑꯞꯂꯣꯗ ꯇꯧꯅꯕ ꯑꯩꯅ ꯁꯦꯝꯖꯕ ꯆꯦꯅꯦꯜ ꯑꯃꯅꯦꯕ ꯑꯗꯨꯅ ꯆꯦꯅꯦꯜ ꯑꯅꯤꯃꯛ ꯂꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯌꯣꯕ ꯑꯗꯨꯒ ꯂꯥꯏꯛ ꯁꯤꯌꯥꯔ ꯑꯦꯟ ꯀꯃꯦꯟ ꯇꯧꯁꯤꯟꯕꯤꯔꯝꯃꯣꯕꯀꯣ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯦ ꯁꯤ ꯂꯣꯏꯕ ꯌꯦꯡꯕꯤꯕꯁꯤꯡ ꯑꯩꯅ ꯊꯥꯒꯠꯆꯩꯀꯣ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯤꯅ ꯑꯗꯣꯝꯗ ꯑꯦꯂꯥꯏꯠ ꯃꯣꯁꯟꯗ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯍꯩꯔꯛꯏ ꯍꯩꯔꯛꯇꯦ ꯍꯥꯏꯕꯗꯣ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣꯕ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯤꯅ ꯑꯗꯣꯝꯗ ꯀꯥꯟꯅꯩ ꯀꯥꯟꯅꯗꯦ ꯍꯥꯏꯕꯗꯣ ꯀꯃꯦꯟ ꯑꯝꯇꯪ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯈꯪꯗꯕ ꯍꯪꯕꯤꯅꯤꯡꯕ ꯌꯥꯎ ꯇꯥꯔꯒꯁꯨ ꯑꯩꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯂꯤꯡ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯝꯒꯦꯕ ꯑꯗꯨꯗ ꯂꯥꯛꯄꯤꯌꯣ ꯑꯗꯨꯒ ꯑꯗꯨꯗ ꯑꯗꯨꯝ ꯍꯪꯕꯤꯔꯛꯑꯣꯕ ꯅꯠꯇ꯭ꯔꯒꯁꯨ ꯑꯩ ꯋꯥꯆꯞꯇ ꯍꯪꯒꯦ ꯇꯥꯔꯒꯁꯨ ꯑꯩ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯑꯩꯒꯤ ꯋꯥꯆꯞꯀꯤ ꯀꯟꯇꯦꯛ ꯅꯝꯕꯔ ꯌꯥꯎꯕꯅꯦꯕ ꯑꯗꯨꯗ ꯇꯧꯔꯒ ꯑꯩꯉꯣꯟꯗ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯒ ꯈꯪꯗꯕ ꯈꯣꯠꯇꯕ ꯌꯥꯎꯔꯁꯨ ꯑꯩ ꯂꯣꯏꯅ ꯇꯥꯛꯆꯒꯦꯕ ꯑꯗꯣ ꯑꯩ ꯚꯣꯀꯦꯜꯁꯦ ꯑꯩ ꯏꯁꯥꯅ ꯑꯗꯨꯝ ꯈꯟꯖꯕ ꯃꯇꯝꯗ ꯑꯦꯄ꯭ꯔꯨꯞ ꯑꯣꯏꯕ ꯈꯔ ꯋꯥꯠꯂꯤꯕ ꯃꯥꯜꯂꯦ ꯈꯜꯂꯦꯕ ꯑꯗꯣ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯒꯦ ꯍꯥꯏꯗꯤ ꯇꯥꯕ ꯀꯥꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯚꯣꯀꯦꯜ ꯑꯃ ꯑꯣꯏꯅꯕꯁꯨꯀꯣ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯔꯦꯕ ꯑꯗꯨꯗꯤ ꯊꯥꯔꯒ ꯌꯦꯡꯉꯁꯤꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯅ ꯃꯌꯥꯝ ꯂꯥꯏꯛ ꯁꯤꯌꯥꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯌꯨ ꯕꯥꯏ ꯕꯥꯏ